Mapurabagi Manao Nupaga ngarang numidang wairam khatnabada Sokiba Maunaha ama ngasi ayuk masagi Famungda Siduna Leiramle Laikhidrabi Maunaha adu Thobal district Khangabok Patri Makhalaikai Sanglen Manaktagi Saikom Kumargi Loinabi Kundrak Pamningol Santi Kawi Chahini Fumangani Machanupa ani amasung nupi ama leire aduga mahaki mapuroiba aduna atonbi ama lauraga barada leibani hairi Thaudok thokphamdagi phangba pau amagi matung ina ngarang numidang wairam Laikhidrabi Santiga mahaki mapuroibagi Manao Nupa Saikom Binoiga khatna chainabagi thaudok ama thokhi maduda Manao Nupa Binoina Santibu makokta chaina kanba amasung mamai mamit natonda kinna thinduna Fukhibagi thaudok leikhi aduga ngasi ayuk Santi asi Famungda Siduna Leirambani hairi Laikhidrabi Santi gi asiba hakchang ngasi Manipur Police Department ki forensic expert laktuna investigation tawraba matungda postmortem tawnaba Jennings ki Mirel Sangda thamkhre nakal amaromda Laikhidrabi Khundrakpum Ningol Santi gi Maupanipa Khundrakpum Sunilna phongdorakpada Mache gi misi asi mahaki mapuroiba Saikom Kumargi Manao Nupa Saikom Binoi amasung Binoi gi machanupa makhoi ahumna lautunaraga hatpani makhoi ahumgi mathakta ain gi oiba thabak lokhatpinaba madik chaba chairak pibiyu haiba wafam phongdokhi Police tagi thengna phangba pauda Santi gi misi asida Jenaram gani haiba Santi gi mapuroiba Saikom Kumar amasung mahaki Manao Nupa Binoi Thawal Police na faraba matungda misi asiga mari leinana wahang pahung chathaba haure hairi Hajin Raiba Kumar do. Iba Enju ko tamang de Kumar ko. Ai so ka iban sang. Hajin bane, sai ne. Mem te latri ko. Mera sunu le do ai